Narolda Chinglaiba Kot Paga Turel Torban Samson Baga Mari Lenahan Bayaroi, Laima Singdagi Chinglaiba Kot Payaroi Haina Katrigao Nupilam Zinglupna Heidi. Krumzari, ISTV News Taram Noksari, Ozamapung Weba Pau Pizari. Narolda Chinglaiba Kot Paga Turel Torban Samson Baga Mari Lenahan Bayaroi, Laima Singdagi Chinglaiba Kot Payaroi Haina Katrigao Nupi Lamzing Lupki President Longjam Damayanti na Paumising the Fong Dorkle. Tambal Kongi Makatel the Paumising Unabada Damayanti na Makata na Haikibada, Hokiba Metara Mangada Katrigao Nupi Lamzing Lupna, Laimising Kanana Sanction Kiba Kongzang da Mioi Karana, Turel Torban Samson but Tingbo Wina Putoktuna, Lana Uhana Bohona Baga Mari Lenangasi, Tambal Kong Imakatel da Mipamama Pangtokpani, Makata Boarep Kaya Suloki. Ngasigi mifamna lup asna ching kananaba CM da haijabada khudakta ching kotpa lephan bagi lengakpu thagat pa phongdokhi ching kan si haiba khongjanga Turel Torban Samson baga mari leinahan khiba administrative committee amadi club ki member singsu saruk yahanba ching kan bagi khongjangda kanagumba matana political gi oiba khudong chaba lohondaba Khetrigao kendra gi Torban kaiba mafam sing water resources department ka tanaraga athubada samjil hanba masung nongmaijing sing laimising Uyok Singh, Chaubu Singh, Matam Pumbagi Wina, Punna, Ngakminaba, Kanagumba Sanjau Paiba Singh na Makatana, Ching Manghanaba Honaraklabadi, Lupsina Makata, Kongjang Singh, Junction Bahaina, Warib Laure Haiki. Laya Bang Jeroy, Police Department, Sassing the Sua, Queen of Conazari, which data, Queen and Lucky, the Nato, but the Gidi, Jiki, Winiki, Evaco Pachima, Lepi, Lepi, the Sinapura, Lep to Ira, Lepu to their high from there, Queen Hijagavai, Evaco Pachima, dear Kuchu, Laya Bang Jeroy, but will Evaximatung, the Kaguma Kotor Pataraga, dear Kuchu, acquaintance and Jeliba Punjanga chair. She did he had a Kanba, Punjanga, the back of Puji. Mayukda na tabakaya ama pakilapani Lup ki member Zanu Begum na Lubasi Khetrigao Kendra da Leiba Maira Paibi Lup Singh Pullaga Sembani Laima Singh Khas Len Warabasu Pata Len Warabasu Leiba Kot Payaroi Torban Samson Bagi Leibak Pamlabasu Singh Dagi Nataba Topa Mafam Dagi Wina Kot Piu Haiki Khas Len ni Sarkar ni aduni adani haiba thibidana chinga sibu kanbada paliba sarkar amadi department khudingna mateng pangbiduna chinga sibu kanbada saruk yabiyu karigumba masida zadadana namduna kaini hairagadi lamdam masida laibiriba punamangna seso punamangna mateng pangbiduna chinga si kanbada aikhoigi mateng pangbiyu Manipur Civil Services Combined Competitive Examination Lisingani Kunithoi gi handak haidu kiba examination da Taramathoi Suba rank ta kiba Jasalaya Devi Arambambu puning thogatpagi thoramama Youth Future Organization asilaga pangthokre Langthapal Mantri Khong Awang Laikai da leiba community hall pangthokpa thoramdu da Jasalaya Devi Arambambu Youth Future Organization amadi laikai gi miyamna khudol piduna puning thogatkhi Loina na handak haidu kiba class 10 amasung 12 ki examination singda club asina konba mafam singdagi mai paklaba mahirui singbu supuning thogadki thoramdu da DMU gi Manipuri department ki HOD weramba Professor Yansembam Kunja Bihari Singh na hai angang ama mai pakna na basembada mama mapa oza amasung mahiroi yumbi ahum asi kathokpa amadi honaba kanba oigadabani hanba leitaba pandam ama phangnana ba honarkiba dudagi mai pakpa ngambani haiba Jaya Jasalaya Devi Arambamna handak mai pakpa sina takle magna laikai asida hugulakliba mahiroi singi lamjing maira oiduna mahiroi singna su afaba lambi da chanana ba honasi haiki Saasi soiguma la matanda maru ugo phangdaba ti lai so bilang da phadada saasi koi afaba mobile ma pahil la ta lai pa wi mo da mobile da kana da kaya da mai on san da lai ba masi koi sa da sa ti su maru ida class 9 ke phadi ho da 11 12 measure speed school ka ti mo da ba mahi masi lam do madu da ki mobile hai da ki mo di mobile ke sila sila maya ni la
Hawalakliba nahasingna sports amadi lairik tambada pungning changlaba matamda talamda madu mangjil thaba lamdama ma oiba ngamgani haina lamsang yesigi MLA S Rajen na loyalam semgon sagat palup lamsang na sinduna tauthong khunau da leiba Loisiam Loop Community Hall da pangthokpa SSLC Higher Secondary AISSE AISSCE examination singda first division da mai paklaba mahiroi singbu ikai khumnaba utpagi thoramda phongdokre thoramduga mari leinana MLAS Rajena NAP 2020 lak tringegi mamang da leiramba mahiroi singna mahi tamba luaraba tungda thabak phangdabagi awaba kaya mayuk narami haiki adubu ngasidi NAP 2020 na mahiroi singbu tongan ba category sing khaidoktuna makoida lairik khak natana multidisciplinary learning skill based learning gi khudong chaba sing shu piri masina mahiroi singna mahi tamba luaraba tungda makoina lairik ka iroina na tamluriba skill aduga chanaba thabak sing tawba natragana entrepreneur amu oiba yabagi khudong chaba sing piri haiki Ako'y Manipur sila mayari ka ni sa mayama ma sarabal ko ba ina kundaya ay tanbaru ba niyo kaya ma pangadi arling mali pesala ano mo na ba papa kaya ba alagi mapulo do kaya ba adu ba matsa mayama ba di mamodagi ko kaya di ba mo ko kundade na kaya uji education nam sport ani sai na yo kana ba kan hola fazana sport da mai wanjan garaga anali ba ngang duna kai da ako'y nisasani mo Thamna Pokpi da Thawai Mirel gi thomi singna yengang Pokpi amasung Thamna Pokpi gi ma singa punna wakat mi fam pangthok tuna fajan ki bamioi taruk thadu haina khongjang sangsin ki atuba matamda Manipur lengak na hian ba forcing season adana makoi taruk pu kangadabani haina Thawai Mirel gi sana hanbina phongdorakle Lairiba Manipurgi lengang mapuna mana setting ba maphamda satpa matamda ahemba force mayam ama puraga tekta kaidana ba soida ngamdana ba na satpa adumaina Manipurgi asigumba tangdu laita da ba irang marak sida mioi tarupu thiba khangdana lehenba haibasi migi imung manung na kari orangani tangkongi ichinaw singi tengtha kon yeng mangamde akhoi yamna wai aduna mari leinari ba Manipurgi lengang na athu matamda Manipurgi dalai ba central force mayam ama leiba state force mayam ama leiba masi akan mo ga tawraga mo ga thiba humakanda makoi gi langla langjin se athu matamda phangan biyo nataba ta dana mioi sing adu laibak thiba thogo ma tho aningda ba adu oiba taragadi kari oiba tai loilam sasangi makhada na koi di hingla ni haiba thabak na ta ko masase ekoi pamdre aduna lairiba Manipur lengana athuba matamda mioi taruki punsi kan biu kari kuma mioi taruki punsi jina fatta nungda ba tholak pa taragadi Manipur da mai haudana saglak oi National Foundation of India gi meeting makhada Relief Center for the Welfare of Differently Able Persons Manipur na sinduna orientation program on capacity building for ASA workers, Angalwadi worker and local Meira Paibi on right of PWDs and government beneficial scheme Khagempali Nambul Mapal Development Organization gi community hall pangthokre thoramdu da center sigi president P Gopendra program officer Sanchan amasung resource person sing oina advocate TS Premlata amadi district welfare officer Angom Tamphasana saruk yakhi resource person anina person with disability singamari leinana phangba yaba kanaba singi matang da su sugaina khanghanki Manipur Network of Positive People na sinduna nifu humdoi suba International AIDS Candlelight Memorial Day lisingani kuntaruki thoram Manipur Press Club tangasi pangthokre thoram tu da tongan ba NGO kaya gi miyo sing su saruk yaki thoram aduga mari leinana MNP Plus ki president leima pokpam Dipakna Manipur da HIV lising machamapal marfudra humdoi da khangbangam kibani matamdu da hiram sigi matang da doctor amasung expert sing leiram de haiki lising machamapal marfudra tarieta MNP Plus mioi kharakakna linkhalaga lising machamapal marfudra nipan dagi chahi khudingi oina megi ahum suba nomizing khudingi oina candle katpaga loinana MNP Plus na thoramasi kunipan subu oina pangthokli haiki Manipur HIV karisu toroi khanba community amagi marakta HIV chada humputra dasming nipan sinoyong hengatle haibagi paw leire kanagumbana chingnarabadi test tawthokpaga loinana HIV ga sagonana hingliba singna thoraktuna awareness amadi apunba oina thengnabada mateng pangbina bu wafam magna thamki
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯅꯣꯡꯃꯒꯤ HIV ꯍꯟꯊꯕ꯭ꯔꯥ ꯍꯥꯏꯔꯒ ꯍꯟꯊꯗꯦ ꯍꯦꯟꯒꯠꯂꯛꯏꯁꯦ ꯀꯅꯥꯒꯤ ꯃꯔꯛꯇ ꯍꯦꯟꯒꯠꯂꯛꯏꯅꯣ ꯍꯥꯏꯕꯗ ꯑꯇꯩ ꯀꯥꯡꯕꯨ ꯗ꯭ꯔꯒ ꯌꯨꯖꯔ ꯈꯪꯗꯦ ꯑꯃ ꯈꯪꯗꯕꯤ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯡꯈ꯭ꯔꯦ ꯑꯦꯜꯖꯣ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯍꯦꯟꯒꯠꯂꯛꯏꯁꯦ ꯈꯪꯉꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯦꯟꯅ ꯂꯩꯕ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯃꯔꯛꯇꯅ ꯍꯦꯟꯅ 70-80%ꯁꯦ ꯃꯈꯣꯏꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯒꯠꯂꯛꯑꯦ ꯅꯣꯡꯃꯒꯤ ꯑꯗꯣ ꯌꯥꯔꯤꯉꯩ ꯆꯦꯛ ꯇꯧꯊꯣꯛꯄꯤꯌꯨ ꯍꯤꯗꯥꯛ ꯆꯥꯊꯣꯛꯄꯤꯌꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯦꯁꯅ ꯅꯥꯔꯒ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯍꯤꯗꯥꯛ ꯌꯥꯝꯅ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯗ ꯌꯦꯜꯂꯤꯕ ꯍꯤꯗꯥꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯆꯥꯕꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯈꯟꯖꯩ Manipur User Collection MUC amadi Vision of Hope na sinduna Khongampat Mantri Lekai da leiba Vision of Hope ki campus ta nifum du suba International AIDS Candle Light Memorial lisangani kuntaru ki thorom pangthokre thorom du da kon gi General Secretary RK Nalini Kantana SIB positive oiba haibasi karigumba aran ba thabag ama torubagi chairak phangbu nati haiki miyamna drug season aba singbu SIB positive oiba oina ubiganu Sarukya Kiba MUC gi Vice Chairperson KSS Basant Kumar na hai drug na satharak liba landa si asan ba meeting amaga loina na satharak pani landa sa gi ngak thok na ba aikhoi khuding mak punna lofam thokpa thodang loduna drug ki mayokta thabak tomina si haiki कोई लिंक ART सेंटर कुंसा मिथोय अमदी ART सेंटर तरागा लव हाई विदा से लेमना पीदना कोई सिक मियोय कयांगी कुंसी असिदी नॉर्मल लाइफ तक नो तबना लागुने हिंदना लेरे Thobal Municipal Council asi Manipur Municipalities Act ki makhada Municipal Administration Regulation of Trade and Commerce Establishment and License pibagi thabak na chingba kaya legal gi oiba chana kanglon sing ngakna council asina konba mafam sing da satha duna lakli haina TMC gi senior chief executive officer na tholakpa cherol mana haidi cherol sina makhata na personal opinion natraga na public pressure na maram oraga kanagumba magi license piba natraga na kakhatpa amata council asina ngamde license piriba miyoy adugi statutory requirement prescribed procedure amadi documentary compliance ningthina yenglaba matungda pibani nauna hangdukliba Vishal Mega Mart asisu makoina apply torpa documents sing ningthina verify torba matungda niyom gi matungina pikhibani masida TMC na license atu bukakpa amasung pibagi ahenba sakti leite haidi miyamna TMC bu lanna lodana basu cherol sina makhatari paugi maraktana break amatang lominase Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Nemakigano Azab Tamo Sigi say next TMT na checksin na laksilaga tamkhabanine Dadarang se juhar habaga amta kidrabo Asumna mayamna na machalbo option lugum masigi yumasibu asoyangan kokadabagi next TMT na napseli next TMT is or habati ngakok na basemani German technology sina bana concrete ka tokna tinaba matamda kapangul amuk hena angle adli next TMT strength is in the quick Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break tungda mohana taram noksari hauzik makha tarap ko paw pizari Megi tara nipan numira sibu lepalaitana sangshilakliba Manipur leibak miyam gining tamlal hawsida thawai na pontha piduna athobu oikraba UNLF MPA gining tamlan wising party sibulu singbiramba singama sung party bu sogat piramba laikhidraba ireisa khwai punamaki mafamda yawolgi kai khumnaba utpa athobu singi ningsing numitni haina koireng na lusingba UNLF ki Central Committee ki Secretary of Publicity M Sakhena khuyek piduna thadorakpa Loop asigi Central Committee ki Cherol mana haidi Cherol sina makhata raduna UNLF pu lingkhat lamba nungsi khiba laikhidraba lusing basing yekna baga mayok na balan famda thauna fa na thawaina pontha pi khiba athobu oikraba lanmi sing Kadar Singh Loop asibu nungsi khiba madi tengbang biramba ireisa punamaki mafamda UNLF Central Committee na party masung lanmi sanglupki mahut sinduna
ikai khumnabu utli haidi numira siga mari leinana UNLF MPA gi yawol ningtam lanmi punamakpu UNLF MPA na ngasigi numira asida kok nonna yawol gi ikai khumnabu utli haidi Manipur gi yawolop khudingmaki thawai kat khraba thoba punamakpusu UNLF MPA na ikai khumnabu utli haidi handak Indiana yawol lalhosi kumjale singani kunmapan fawbagi manungda matam pumbagi oina loishillagani haiduna asoba thorang paikhalkliba sida ireicha singna mi paiba tawiganu Indiana awalaipak Myanmar dagi nauna pusilakpa illegal immigrant kuki khulai paiba kangbu sing sizinaraga kumjale singani kul humdoi dagi Manipur thugaina naba maitei phurupta lan tahalakiba si haikriba thorang asigi saruk amani haidi Kukizo population masak thokna hengat handuna makhoida dominant political power lehananaba Myanmar gi Kukizo misam miyamama Manipur da changhalakre phibam singasi senglaba semlaba matungdani aroiba khuthaoina handak chatharakadoriba si political amasung military action ni Kukizo singda dominant political power lehanba amasung masigidamakta census amasung delimitation gi thabak namfuda loisinduna Myanmar dagi pusilakiba Kukizo singda Manipur da leihanba amasung Indian citizen oihanba aduga state assembly da Kukizo gi MLA masing maitei gi masinga balance to bangamgadaba changda hengat hanba naga ge su sit khara hengat hanba aduga phibam si semnana ba tampaki assembly constituency masing hanthanba asini haidi loinana Kukizo singi territorial council ama semba sini naga amasung maitei gi shuti si semlaba yai adubu masidi Kukizo khaktagi TC semba nate haiba utnanabani haidi India gi aroiba khuthaoina haibat thorang asi thawai kat khraba thobu singi fidam tungina ayobi thakta mayuk nagani amasung masigi lantheng asina aikhoi ningtam yawol lal hawasi nakal punamakta masak thokpa hengat hangani haibasi ireicha singna khanthabiu haidi thauna leina kathokpa haiba MPA gi fidam asi wangna thangatuna ngamjabi thakta thabak tominasi haina cherol sinasu makha tarakli Book Club Khangabok na sinduna Khangabok Part 3 Makha Laikai da leiba BH Manithoi Sarma gi mandopta kumjali singa chamapal marifu mari gi July thada Khangaboki Kaifa Lokol dagi fangkhiba ariba sel mayek singi akhanaba exhibition ama pangthokre Manipur gi ariba sel mayek sing phangbagi puari da khwaidagi yamna fangkhibagi record oiriba Khangaboki Kaifa Lokol dagi fangkhiba ariba sel mayek sing asi exhibition gi thoramadu da Book Club Khangabok na puthokpa multilingual journal Khongshat the Khangabok Diary gi ani suba volume lisingani kuntaruk edition phongki thoramdu da Mutua Museum gi director Mutua Bahadur na Manipur da maidingu khagi magi matam phawbadagi sel mayekta maitei mayekna irami masigi matungdagi di Devanagari mayekta iba hauki matungda Manipur na India da merge tawraba matungda Indian coin system Ashumak Sathakre Haiki Adu kanaon hai akhoi gi Ahung Sangbam Anesori Debi na ithokpa Moirang Sai Loikum Loika Saisak Paring haina mingthonba lairikama phongkhre Chief Minister gi artist singi tengbang lisingani kun manga kun taruki makhada Manipur gi Department of Art and Culture gi matenga loinana Ustad Bismillah Khan Yuba Puraskar Awardee Sangit Natak Academy New Delhi Ahung Sangbam Anesori Debi na ithokpa lairik Moirang Sai Loikum Loika Saisak Paring phongbagi thoramadu Yaskul Police le andalaiba Manipur Dramatic Union gi auditorium da pangthokhi thoramdu da maming leiraba ethno musicologist amadi Sangit Natak Academy Awardee Namairakpam Tiken Singh Department of Art and Culture gi Joint Director G Dharmadas Sharma amasung Padma Shri amadi Guru Kala Khetra Manipur Haisnam Sabitri Devina thoram gi athoiba mithung sing oina saruk yakhi Ahung Sangbam Anesori Devina Fongliba Larigasi Khang Haire Haiduna Ithokpanate Guru na Tambiramba Paring Kaidanaba Tungi Mirol Kanaba Larikuna Ithokpani Iramba Sanjana Chingba
परंपरा कायदना होनबनी वजा सिंगी मखादा खंगजब खरा मान इथोपनी हाइकी ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔ ꯆꯪꯅ ꯇꯧꯔꯤ ꯏꯊꯣꯛꯑꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯑꯃꯇꯪ ꯊꯝꯃꯒꯗꯤ ꯑꯋꯥꯠꯄ ꯑꯍꯦꯟꯕꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯄ ꯌꯥꯏ ꯁꯤꯃꯇꯪꯗꯤ ꯊꯝꯒꯦ ꯑꯗꯨꯒꯤ ꯑꯁꯥꯗ ꯑꯩꯅ ꯇꯧꯖꯕꯅꯤ ꯑꯗꯨ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯣꯖꯥ ꯇꯤꯀꯦꯟ ꯇꯥꯟꯅꯖꯩ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯅꯤꯄꯣꯖꯟꯒ ꯃꯥꯒꯤꯁꯨ ꯑꯌꯥꯝꯕ ꯇꯧꯔꯒ ꯏꯃꯥꯅ ꯍꯤꯡꯉꯤꯉꯩꯗ ꯏꯅꯤꯡꯕꯅꯦꯕ ꯏꯃꯥꯅ ꯍꯤꯡꯉꯤꯉꯩꯗꯁꯨ ꯑꯩꯅ ꯏꯃꯥꯁꯤ ꯂꯥꯏꯔꯤꯛ ꯁꯤꯃꯇꯪꯗꯤ ꯑꯩꯅ ꯊꯝꯖꯒꯦꯅ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯨ ꯍꯦꯟꯖꯕꯅꯤ One day international seminar on works and life of Professor Nomaitem Tombi Singh Haibahiramasuda seminar ama Manipuri Sahitya Parishad Tripura amasung Nomaitem Foundation anina sinduna Agartala Najrul Kala Khetragi Sahitya Academy Auditorium da pangthokre Professor N Tombi Smriti Puraskar Award Tripura gi Saknai Rabi Saisakpi Khetrimayum Madhavi da piduna ikai khumnakre Hawdokpagi thoramadu Bangladesh Manipuri Sahitya Sangsad ki President Kabi AK Seramna sub guest oiduna tongan tongan bamioi kayasu paper pathoki sering sedina bada kabi terani thoina saruk yaki Awzu loishlak pada maru iba pawam amuka hana pizari Narol da ching leiba kot paga turel torban semjin baga mari leina han ba yaroi leima chingdagi ching leiba kot pa yaroi haina khetrigau nupi lamjing lupna haidi Masuk loina na hojik fawagi oina di matang sida ISTV News loisinjari Miring tabiriba puna makpu amuka hana kurumjari